Chahi ani hena chatharakliba irang asigi achoba chaitheng fangliba Imphal East District ki manung chanba Leitanpokpi gi Sadu Lampak hairagasu khangnariba mafam asida lau unabagi sem saba haurakpada kuki singna athingba pirakpadagi China muknabagi thodok thokrai hiramasida Impact News ki paudam ama Hujik miyam na uriba nakanda launariba khonariba miyam se te yamta nate ngasi ayok Imphal East District ki akoi Leitanpokpi ki Sadu Lampak haiba mafam asida Leitanpokpi ki khunja singna engine khoiba sanguba matamda koigi Leitanpokpi ki Sadu Lampak ki hek nakanda leiba songphel haiba nauna lakhiba kuki khul asidagi masing yamlaba kuki gi miyam kumdhara kanda koigi haiba engine khoiba du lephanaba honarakpadagi hokhiba mungnaba dugi makha tabani loinhana ngasigi mungnaba du matau karamna thokhimno BSF ta permission lawbadane mamang da khoibaju handaki ahanba som khoibadasu yamna kuina change aduga handaki ngasi lawon hapa changbaju ahanna lawon hapna gadabane debu BSF ki commander sina matamana aduga tawre ada tawre hawkik na yadi changanu khartamna khoyu gan kukina moyam tating tasing na ga kukina sana bagi polam leire akhoi tasing na pung da nungaite monitori bo porkudimak to koi ui aduna koi nungaite adubu kari roga su shanti hanjal laksha haibaduda ai koi tasing na haraga ai koi moigi instruction makhada mogi permission lauraga changbani moina nung naga thajalaktan nauri isamang nauri ani pale khubom da ma khudang da ma pale ado akoi yam nungai ta ai pun nungai ta na laikai gi club ki secretary jing da pau pire adagi laikai gi thangnaba na haron jing da asa khoi sumai tawre na haibdi moi mayam ji omchale adagi omchalak padagi matang pau pipi gi jena pukhau pona manga tera pur dagi na laifam na haru khabam ahalup loina na haru khulani loi lak pire adagi purju sagwamang palo adagi khoi gi tongan ba khoi gi jaga jing dagi khoi na haru badagi lak pire na hokoju moi khara hantu moi kan nauri na ka padi lepte ado bo koyu nauri pana no khoi padi lepta khoiji nongmai ka pak sunu hadu go melama pali na ka pak sunu khoi ta hauje na mit ta khumjala khoi thaudana dum leiben ki cargo sel pa khoi gi uniform sepa jing ke mo sepa jing je siloi lera me ba khoi ga tongnara me ba tongnaba dai mo je mathak um da cheng kha khare ba aduga khoi ga som da sibai lak padagi adagi khoi gi CRPF lak padagi adagi khoi BSF sina nga pa ngamdre adagi phanam song nei mi aduki matik somnai haiba akhoi isina akhoi mara paibi su phanam sue adagi akhoi angang singju aduki matik sue bako akhoi di taseng isam na laksa bani haba khoi di nauri jor ti nung jor jel kai mel maruina khoi Tampakta area da leramba tongan ba khuju khulai kya State amadi Central Security Force singna nong makangdana yamna phagat pa even ngasi numit nini gi mamang da su khulai sahum henna yamna mai pangna phagat khibagi thodok leikhre loinana Tampakta area da tongan ba khulai pai ba miyo kya su koi numit khudingi leptana phagatli adubu ngasi ga sumlaba irang thoiba Leitanpokpi gi egi hek taina bada leiba songphen area sida kuki khulai pai ba singna kugi mathakta kakhat khiba asi koi camera da on record ta miyam na nam kan da leirabani adubu yam na ngakpa amana mafam adu da karuba koi asang rifan gi mai kai dagi haiba khulai paiba sing adu amata phaba ngamdana kuki khulai paiba sing se koi yam na magic haiba amagumna haiba area sida khulai pairaga ka khre haiba khangna phawba kanagumba mioi amata phadana kuma kanda hujik se operation lotion bagi mamine imang makta da nongmai pairaga sibai mayang mamang da nongmai pairaga lai khra du phaba ngamde phade adu maitai da ju sumaina phabi roidraba maitai da di tawro oibase akhoi maitai maja amna torambo oije bako long na leiba una da ukni ko au pu una da long thokani usi makhun da bokjang moi pharakhane ba moina tawbudi moina ngamde ba adu tadi manung kainom di leinari ba moije moigi mamang da nongmai paira tholokbuje urabane ba uraba makta da phaba ngamdri je akhoi yam pende asi security yango pek than lei BSF leiri adai CRP leiri Assam Rifle leiri State Force lai ko kana su kaisu tawbangam di kumai yengbai type da dum leire ba governor da jo ayu yang warwe habidi thoi irang je yango huji akhoi arama isi naujing ji loina moina
wot pidana nei pidana phadana pundana tawre akhoi moigi na amata tawdeba government na miyang changbi ba habje akhoi de miyang changbi harga akhoi de oina onjalaga yeng jalle haiba akhoi de oina onjalaga hupchalaga yeng leire haiba kun Manipur da sing ama sung tam da mana da lo ani lei hai ba ge dum ba myam tong tong ba wa phang kya ama thamingai sera ga sida nga singa simak su maruina khoi gi mimang da khulai pai ra ka khi ba myoi sing asi phau ba mi di lai na khulai phau ba pha ba ngamak ta ba sina maram wa kan da miyam da saung na wang hang iba khoi Tampakta na tong ba khuju khulai kya lep ta na phagat laga khoi sing da na ngasi phau ba ning thina phagat pa ngam da ba sina maram kan da khoi lai ba security advisor lai ba DCP lai ba governor asi khoi Tampakki lam da lai ba security personnel sing Khakta da khoi instruction pi na ba Leirabara sing da na do free thadok na ba khoi makhoi gi order si sing da di sana drabra hai ba si miyam da yam na saw ba tong ba wahang kya ama tholai ba si da khoi lenga ki mai kai da gi su miyam na hangi ba wahang asi hanghan da na ba namakta sing ama sung tam da samma na ba khoi gi thabak lokhal kan da khoi thoi Manipur da thoi ba sahi ani helaba irang asigi warusin asi porokpa ngamgadoi bani aduna lenga ki mai kai da gi miyam ngi tongan ba paudam sing asi tar matung da sing ama sung tam da mana ba miyeng mana ba thabak thoram sing Manipur akhoi gi laiba akhoi gi governor security advisor ama sung DGP asi Tampakki khakna te singi su yauri haiba du ulakpra haiba du di miyam na yeng minaba ama mathau tari impact news ki dama kemya person arambam yuheng loina na miyam da paudam jai bai sai lamusu Leitanpokpi